ꯂꯥꯜꯅ ꯁꯣꯛꯍꯜꯂꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯁꯥꯊꯤꯕ ꯌꯦꯛꯅꯕ ꯑꯃꯅꯁꯨ ꯑꯁꯨꯝ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯌꯦꯛꯅꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯗꯦꯡꯒꯤ ꯍꯥꯏꯔꯤꯕ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯗꯇꯥ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯕꯗ ꯏꯪ ꯁꯣꯛ 2019ꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁ 203 ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ HHPꯗ SDP ꯍꯥꯏꯕꯗꯤ ꯁꯤꯡꯒꯜ ꯗꯣꯅꯔ ꯄ꯭ꯂꯦꯠꯂꯦꯠ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯐꯥꯎꯕ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯪ ꯁꯣꯛ 2022ꯗ ꯗꯦꯡꯒꯤ ꯅꯥꯕꯒꯤ ꯀꯦꯁ ꯑꯁꯤ 503 ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗ HHPꯗ SDP ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ 2 ꯂꯥꯛꯈꯤ꯫ ꯏꯪ ꯁꯣꯛ 2022ꯗꯗꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯃꯛ ꯐꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯥꯎ ꯆꯦꯁꯤꯡꯗ ꯐꯣꯡꯅꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯑꯅꯥꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 2,000 ꯍꯦꯟꯈꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯁꯤꯗ HHPꯗ SDP ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯈꯤꯕ ꯑꯁꯤ ꯄꯨꯟꯅ 198ꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯅꯥꯕꯒꯤ ꯃꯁꯤꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ HHPꯒꯤ ꯗꯣꯅꯔꯁꯤꯡꯗ SDP ꯄꯤꯕꯤꯌꯨ, SDPꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ 203ꯗꯒꯤ 503, 503ꯗꯒꯤ 2,000ꯒꯤ ꯃꯌꯥ ꯌꯧꯈꯤꯕ ꯑꯁꯤꯒꯤ ꯆꯥꯡꯆꯠ ꯑꯁꯤꯗ ꯁꯨꯝ ꯄꯥꯔꯒꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ ꯁꯣꯛ 2023 ꯑꯁꯤꯗ ꯗꯦꯡꯒꯤꯒꯤ ꯑꯅꯥꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯕꯗꯤ ꯑꯣꯏꯁꯅꯨ, ꯑꯗꯨꯕꯨ ꯑꯩꯈꯣই ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯍꯌꯦꯡꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯡꯖꯧꯅꯅ SDP ꯗꯣꯅꯦꯁꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯒ ꯊꯝꯗꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ SDP ꯄꯤꯕ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯣꯛꯅꯅꯕ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ HHPꯅ ꯁꯤꯟꯖꯗꯨꯅ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜꯗ ꯂꯩꯕ HHPꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯍꯪꯕꯤꯕ ꯌꯥꯏ, ꯀꯔꯤꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯏ ꯑꯝꯍꯥ ꯅꯠꯇꯕ꯭ꯔꯥ? ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯄꯤꯖꯔꯕꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯕꯒ SDP ꯗꯣꯅꯦꯁꯟ ꯇꯧꯕꯒ ꯃꯥꯟꯅꯗꯕ ꯈꯔ ꯂꯩꯒꯅꯤ꯫ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤꯗꯃꯛ ꯑꯗꯣꯝ ꯐꯤꯠ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ SDP ꯗꯣꯅꯔ ꯑꯣꯏꯒꯦ ꯈꯜꯂꯒꯗꯤ ꯑꯗꯣꯝ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ, ꯏꯁꯥꯒꯤ ꯋꯦꯠ 60 kg ꯍꯥꯏꯕꯗꯤ 60 ꯌꯧꯒꯗꯕꯅꯤ, ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯈꯛ ꯑꯣꯏꯔꯕꯁꯨ ꯏ ꯄꯤꯔꯨꯕ ꯃꯤꯑꯣꯏ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯁꯥꯒꯤ ꯁꯤꯡꯂꯤ ꯆꯥꯎꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯌꯦꯡꯕ ꯑꯃ ꯆꯪꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯝ ꯑꯁꯤꯗ ꯈꯪ ꯍꯩꯔꯕ ꯍꯦꯜꯊ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁ ꯃꯌꯥꯝ ꯑꯃꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯔꯒ ꯑꯗꯣꯝ HHPꯒꯤ SDP ꯗꯣꯅꯔ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯒꯤ SDP ꯁ꯭ꯀ꯭ꯔꯤꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ HHPꯅ ꯂꯦꯝꯅ ꯁꯦꯜ ꯑꯃꯠꯇ ꯂꯧꯗꯅ ꯑꯁꯣꯟ ꯑꯅꯥ, ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯁꯤꯕ ꯆꯪꯕꯒꯤ ꯂꯪꯗꯥꯏꯗ ꯂꯩꯗꯨꯅ ꯑꯔꯨꯕ ꯂꯩꯅꯥ ꯀꯌꯥꯕు ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤꯗꯃꯛ ꯏ ꯄꯤꯗꯨꯅ ꯑꯃꯗꯤ SDP ꯗꯣꯅꯦꯠ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯌꯥꯎꯁꯟꯕꯤꯔꯛꯎ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯀꯥꯎꯕꯤꯒꯅꯨ, ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12꯫